KG manga hen mà lising tare akoi do jik thak yalam KG 10 muk te ngai lai tre do na ai do na nong sam so wani lang ko nang phajai na matat ma ya de yamna tawra no adu to mo taw no sidara ga unique oi ba pot lai ro ama ani collection oina thamo yare adu manga re ngaude bo chana pi ko me ai ni ngaure luhong sapa doba gari share khuji nu ji darkar ai tre kwa ai show you kok te ku khang le ai kok sell up to 75% tawre ko Adidas sida ai di thi ra bo me la se phaja ra bo wa Hazaida yari aina yari ya lising ni pa makai pi ni ma manga makai pi wa khan lising ani khapi ni kari nu ne je ma amu pila kidra khan ba adam khoi ge hotel si ne ko ji lai do nungdin gi pung ohum khai ta re ngak ngasi ha ma Bangkok yo ko ni me ne ngak sida ahum sida Indra market na nam lai nak na minute mapan muk tang chatlaga inak na sai lai re ko ado sida sisu dum famous oi bini ma ko dai na bagi hong bagi ko chatlaga yengoroge aduga makha ta ba ado khwain maru paisa loi re paisa yaumdre sa ka kai ugi ge karai do na paisa kai ko sa ana ko le hoi do no ramara jo science ki hotel lo baron jo ha tha ri jo Japanese ki mal ma tha ji Chinese ko ma mo ro adu ma me ka sala dang sai kai du su samane ko na ade lo ri mo re tu do sang ta kai ta hang ge lo mani ai che sang ta kai ta hang ge mo si hotel si do ma le do excuse me sa yo yo andre polising hunga polising ni pa ma ka ta ngar me yes when por podo ado yes when ko polising hung kan do India bisa sini pa makai do sida lupa ko di sini ni ko di sini oh ko ni bising mga makai ka pipiri ma ni semua makai ka pipiri ni mana biar dia 8500 ni I gave you 8500 I'm wondering what happened? Lising ni pa makai pi ni ma manga makai pi wa khan lising ani khapi ni kari nu ne je ma amu pila kidra khan ba da ma ji thabak ho ma le phong thế là có cái tương tây đâu ạ bây giờ ta sang đấy nó buông sang đây là kia đi nó buông cái dùng đi phong thế là cái gì à nó buông cái đó là samudra la la ga la samudra sing tha la ne ko mai da na Jilan tare ki sing tha la ba ne wa ha bangjan lai thoki ni lising manga makai ki pesa pi la ga lising ahung ga keno ta la ko ngan pasa nga kaya ma din sabi yung kayo free de how much we get lising ahung ga sai ka kan free jama yar lising ni pa makai ki chume ahung ga jama pa lising ni pa makai kha ngai me pesa yawm de loi le me 네, lising home sina, nih home ni kau nana baca tu hendak ni, lagi, macet kerja lagi, lising kaya lagi lagi lising ani. Nam je sih. Sekarang. Panกันมากpan taxi นะครับtaxi Indra market ta sakke sidagi amna lai bam sidagi taxi amna taxi logera hai taxi lo roi ai no da ke ba sina Bangkok ni dana Bazaar ni sini yumna khin ngam bai paisa lai ra bo de dia che Indra market se amna minit ni pan ge khong sa pa de minit ni pan gi ni gai la so ade building jo kaza ban azai ka mathak ta yam se le ka na ko straight dum chalo gai la
ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯣꯏ ꯃꯣꯏ ꯔꯦꯁꯄꯦꯛꯇꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯀ꯭ꯔꯣꯁꯤꯡ ꯇꯧꯁꯜꯂꯤ ꯑꯩꯈꯣꯏꯅ ꯉꯥꯏ ꯂꯩꯕꯁꯦ ꯃꯣꯏꯅ ꯑꯔꯦ ꯁꯥꯔ ꯏꯟꯗꯤꯌꯟ ꯐꯨꯗ ꯍꯥꯏꯔꯤꯁꯨ CVR650 ꯑꯃ ꯊꯧꯗꯣꯛꯈ꯭ꯔꯦ ꯑꯥꯗꯒꯤ ꯑꯋꯥꯡꯕꯁꯦ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯑꯣꯏꯗꯣꯏꯅꯤ ꯁꯤꯒꯤ ꯏꯟꯗ꯭ꯔꯥ ꯃꯥꯔꯀꯦꯠꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣ ꯁꯤꯅꯤ ꯃꯣꯏꯒꯤ ꯚ꯭ꯌꯨꯁꯦ ꯍꯥꯡꯁꯨ ꯍꯥꯡꯉꯤꯅꯦꯕꯁꯦ ꯑꯗꯨꯝ ꯆꯠꯈꯤ ꯍꯥꯏꯅꯤ ꯒꯥꯔꯤꯗꯣ ꯑꯗꯨꯝ ꯉꯥꯏ ꯂꯩꯕ ꯃꯈꯨꯠ ꯁꯥꯏꯟ ꯇꯧꯔ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯛꯑꯣ ꯑꯩꯁꯨ ꯑꯥ ꯌꯧꯔꯒ ꯁꯤꯒꯤ ꯃꯇꯧ ꯇꯝꯃꯨꯔꯣꯅꯦ ꯑꯩ ꯄꯨꯔꯦ ꯅꯪ ꯑꯁꯤ ꯃꯇꯧ ꯃꯣꯏꯅ ꯇꯝꯃꯣ ꯅꯪ ꯃꯤ ꯌꯥꯝ ꯆꯪꯉꯒ ꯀꯣꯝꯍꯟꯕꯤꯌꯨ ꯁꯤꯗꯤ ꯄꯨꯔꯥ ꯀꯜꯀꯇꯥ ꯃꯥꯜꯂꯦ ꯌꯥꯝ ꯍꯩꯅꯗꯦ ꯌꯦꯡꯉꯣ ꯃꯤ ꯂꯝꯕꯤ ꯆꯠꯂꯤꯉꯩꯁꯤꯗ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇꯒ ꯀꯣꯏꯀꯧ ꯀꯧꯁꯟꯅꯕꯗꯣ ꯑꯩꯁꯨ ꯃꯤꯠ ꯄꯥꯜꯂꯦ ꯎꯔꯦ ꯆꯪꯗꯨ ꯂꯩꯔꯕꯁꯤꯗ ꯃꯤꯒꯤ ꯗꯨꯀꯥꯟ ꯃꯥꯅ ꯂꯝꯕꯤꯁꯤꯗ ꯃꯣꯏ ꯗꯨꯀꯥꯟ ꯃꯥꯒꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯛꯅ ꯆꯠꯄꯁꯨ ꯅꯠꯇꯕ ꯂꯝꯕꯤ ꯆꯠꯄꯁꯤ ꯀꯟꯕ ꯑꯗꯨ ꯃꯈꯜꯅ ꯇꯧꯗꯅ ꯀꯧꯁꯜꯂꯤꯁꯤꯕꯨ ꯀꯜꯀꯇꯥ ꯌꯥꯝ ꯃꯥꯜꯂꯦ ꯏꯟꯗꯤꯌꯥꯒꯤ ꯍꯥꯏꯅꯀꯣ ꯃꯌꯥꯡ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯨꯗ ꯍꯧꯔꯛꯑꯦꯕ ꯍꯥꯏꯅꯦ ꯀꯝꯗꯧꯕ ꯄꯣꯛꯇ꯭ꯔꯣ ꯍꯣꯡꯉꯅꯤ ꯕꯦꯡꯀꯣꯛ ꯂꯝ ꯀꯣꯏ ꯂꯥꯛꯄꯗꯗꯤ ꯁꯥꯕꯅꯗꯤ ꯐꯩꯌꯦ ꯅꯣꯡ ꯆꯨꯕꯒꯤ ꯈꯨꯋꯥꯗꯨꯗꯤ ꯅꯠꯇꯦ ꯁꯥꯏꯌꯦ ꯕꯕ ꯌꯧꯁꯜꯂꯒ ꯀꯩꯅꯣ ꯇꯧꯁꯦ ꯁꯤꯗꯩ ꯀꯥꯁꯜꯂꯦ ꯑꯦꯁꯀꯦꯂꯦꯇꯔ ꯍꯥꯞꯄꯝꯗꯕꯁꯤ ꯆꯦꯡꯒꯨꯝꯂꯣ ꯆꯦꯡꯒꯨꯝ ꯌꯥꯝ ꯆꯥꯎꯋꯤ 50 ꯕꯥꯠ ꯈꯛꯇꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯌꯦꯡꯁꯤ ꯁꯤꯗꯩ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯑꯁꯣꯝꯗ ꯑꯗꯨꯝ ꯃꯥꯔꯀꯦꯠ ꯃꯅꯨꯡ ꯆꯪꯈ꯭ꯔꯗꯣꯏꯅꯤꯀꯣ ꯁꯤ ꯌꯥꯝ ꯐꯩꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯎꯍꯟꯒꯦ ꯁꯤꯅꯦ ꯏꯟꯗ꯭ꯔꯥ ꯕꯖꯥꯔ ꯆꯪꯐꯝꯒꯤꯗꯣ ꯏꯟꯗ꯭ꯔꯥ ꯕꯖꯥꯔꯁꯦ ꯆꯪꯗꯣꯏꯕ ꯐꯖꯩꯗ ꯌꯥꯔꯤ ꯑꯩꯅ ꯌꯥꯔꯤ ꯃꯤꯅ ꯌꯥꯗ꯭ꯔꯁꯨ ꯑꯩ ꯅꯨꯄꯥꯅ ꯌꯥꯔꯤꯌꯦ ꯏꯟꯗ꯭ꯔꯥ ꯁ꯭ꯀ꯭ꯋꯥꯔꯅꯤꯀꯣ ꯆꯪꯗꯣꯏꯁꯦ ꯁꯤꯗꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯑꯗꯨꯝ ꯍꯣꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯇꯥꯡꯗꯕ ꯕꯦꯡꯀꯣꯛ ꯂꯥꯛꯏꯁꯤꯗꯤ ꯃꯌꯥꯝꯅ ꯄꯣꯠ ꯂꯩꯕ ꯆꯠꯅꯕꯅꯤꯀꯣ ꯑꯌꯥꯝꯕ ꯀꯣꯏꯕꯒꯤꯅ ꯄꯇꯥꯌꯥꯗ ꯖꯄꯥꯟ ꯇꯧꯊꯣꯛꯄꯁꯨ ꯂꯣꯏ ꯐꯖꯩꯅꯦꯀꯣ ꯇꯧꯗ ꯌꯦꯡꯕꯗ ꯂꯣꯏꯅ ꯐꯖꯩꯁꯦ ꯀꯥꯞꯁꯜꯂꯨꯔꯁꯤ ꯃꯥꯔꯀꯦꯠ ꯃꯅꯨꯡ ꯆꯪꯉꯒ ꯀꯃꯥꯏꯅ ꯇꯧꯒꯦꯁꯦ ꯃꯥꯔꯀꯦꯠ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯩꯔꯤꯕ ꯍꯣꯇꯦꯜꯁꯨ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯖꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯤꯞꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯦ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯁꯣ ꯑꯦꯗꯤꯗꯥꯁ ꯇꯧꯔꯦꯀꯣ ꯁꯦꯜ ꯑꯞ ꯇꯨ 75% ꯇꯧꯔꯦꯀꯣ ꯑꯦꯗꯤꯗꯥꯁꯁꯤꯗ ꯍꯧꯔꯦ ꯁ꯭ꯋꯥꯏꯗꯩꯗꯣ ꯌꯦꯡꯗꯨꯗꯤ ꯀꯩꯅꯣ ꯑꯗꯨ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯍꯣꯡꯕ ꯈꯟꯕ ꯂꯥꯛꯄꯅꯤ ꯁꯤꯗ ꯏꯟꯗꯤꯌꯥꯗꯒꯤ ꯇꯥꯡꯅ ꯂꯩꯔꯤꯁꯤꯕꯨꯗꯤ ꯇꯤꯀꯦꯠ ꯀꯛꯊꯣꯛꯄꯤꯔꯣ ꯍꯣꯇꯦꯜꯒꯤ ꯄꯩꯁꯥ ꯄꯤꯊꯣꯛꯄꯤꯒꯔꯣ ꯑꯗꯨꯒ ꯁꯤꯗꯩ ꯂꯩꯕ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯥꯏꯅꯗꯥꯏꯅꯦ ꯑꯩ ꯑꯗꯨꯗꯤ ꯈꯪꯗꯦ ꯍꯣꯔꯦꯟ ꯃꯃꯟ ꯀꯣꯏꯕ ꯑꯣꯏꯅ ꯑꯗꯣ ꯃꯃꯟ ꯆꯞ ꯆꯥꯕꯤꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯀꯣ ꯍꯣꯔꯦꯟ ꯇꯥꯡꯉꯝꯃꯤ ꯍꯣꯡꯉꯝꯃꯤꯗꯣ ꯀꯃꯦꯟꯇ ꯆꯣꯞꯅꯤ ꯑꯩ ꯑꯃꯨꯛ ꯁꯤꯗꯤꯀꯣ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯤꯗꯤ ꯃꯃꯤꯡꯁꯨ ꯏꯟꯗ꯭ꯔꯥ ꯃꯥꯔꯀꯦꯠ ꯍꯥꯏꯗꯅꯀꯣ ꯁꯤ ꯐꯖꯅ ꯍꯣꯡꯉꯤꯀꯣ ꯁꯤ ꯑꯦꯗꯤꯗꯥꯁꯀꯤ 75%ꯁꯦ ꯑꯗ ꯑꯩꯉꯣꯟꯗ ꯑꯩꯅ ꯆꯝꯄꯜ ꯑꯃ ꯌꯦꯡꯀꯥꯟꯗ ꯌꯥꯝ ꯐꯖꯔꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯔꯝꯗꯦ ꯐꯣꯟ ꯑꯃ ꯄꯥꯕꯒꯤ ꯆꯥꯟꯅꯔꯝꯗꯦ हाई कितना है 50 बात तपाईँ सिधना होंगेको आदा अꯩꯅ मोइना पटायागा पुकेटदा लैनी हाबा अꯩꯅ लैनु अꯩꯅ इछौ लामा कोइ छाउइ मोइ मिना पोट लैगे हाइबोना अꯩꯅ सिदा चला लैगदौने हाइबो रुपैया यांखै हा आदाना चामा तंखाय खेनाबनिने अꯩ लैनु हाइदो लैबुदि लैक्तेको अꯩꯅ लैनु मोइदि इछौ लांजरिबा लैनिंगदना मी पिको खगिदा मी पचाउ साउदबा पिदिया हाँ दीदी ये क्रेडिट कार्ड होगा ना ओनली कैश ठीक है क्या है रुपये यांखै लैरो यारे लैबा हरो मतलब मैं माखन छप्पा लैदन नमी सर पले लैरो यारे अदुम खोंगदबने अदुम फजरबने ꯑꯩꯉꯣꯟꯗꯗꯤ ꯄꯤꯗ꯭ꯔꯤꯁꯦ ꯌꯥꯎꯕ ꯄꯤꯒꯦ ꯃꯤꯗꯤ ꯂꯨꯄꯥ 50 ꯄꯤꯕ ꯈꯜꯂꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯂꯨꯄꯥ 2,000ꯒ 2,300ꯗ ꯏꯟꯗꯤꯌꯥ ꯄꯩꯁꯥ ꯑꯣꯟꯊꯣꯛꯑꯀꯥꯟꯗꯗꯤ ꯂꯨꯄ 9,700 ꯇꯥꯏꯅꯤ ꯏꯕꯨꯡꯉꯣ ꯏꯀꯥꯏꯗꯥꯏꯕ ꯑꯩ ꯀꯩ ꯌꯦꯡꯕ ꯍꯧꯔꯣ ꯆꯠꯂꯣ ꯌꯦꯡꯕ ꯍꯧꯔꯣ ꯌꯥꯝ ꯂꯥꯞꯅ ꯆꯠꯈꯤꯅꯣ ꯌꯦꯡꯕ ꯍꯧꯔꯣ ꯌꯥꯝ ꯂꯥꯞꯅ ꯆꯠꯀꯅꯣ ꯂꯣꯏ ꯐꯪꯉꯤ ꯁꯤ ꯄꯥꯔꯀꯤꯡꯗꯨ
ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗꯦ ꯈꯣꯡ ꯑꯍꯨꯝꯃꯨꯛꯇꯪ ꯂꯩꯌꯣ ꯍꯥꯏꯕꯅꯤꯕ ꯈꯪꯈꯥꯗꯕ ꯂꯣꯏꯔꯦ ꯀꯩꯝ ꯍꯥꯏꯈꯤꯗꯕ ꯂꯥꯛꯄꯗ ꯚꯥꯏ ꯁꯨꯄꯥ ꯅꯪꯕ ꯌꯥꯏ ꯅꯪ ꯁꯨꯝꯕ ꯃꯇꯠ ꯃꯅꯥꯁꯤ ꯌꯥꯝꯗꯤ ꯂꯩꯒꯅꯣ ꯄꯨꯕꯒꯤ ꯋꯦꯠꯇꯣ KG 5 ꯍꯦꯟꯕ ꯃꯇꯝꯗ ꯂꯨꯄꯥ 8,000ꯅꯤꯀꯣ KG 5 ꯍꯦꯟꯕꯗ 8,000 ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯥꯛ ꯌꯥꯎꯔꯝ KG 10ꯃꯨꯛꯇ ꯉꯥꯏꯔꯝꯃꯦ ꯂꯩꯇ꯭ꯔꯦ ꯗꯣꯔꯦꯅ ꯅꯪ ꯐꯖꯩꯅ ꯃꯇꯠ ꯃꯌꯥꯗ ꯌꯥꯝꯅ ꯇꯧꯔꯅꯣ ꯑꯗꯨ ꯇꯣꯛꯃꯣ ꯇꯧꯔꯅꯣ ꯁꯤꯗ ꯂꯥꯛꯑꯒ ꯌꯨꯅꯤꯛ ꯑꯣꯏꯕ ꯄꯣꯠ ꯂꯩꯔꯣ ꯑꯃ ꯑꯅꯤ ꯀꯂꯦꯛꯁꯟ ꯑꯣꯏꯅ ꯊꯝꯃꯣ ꯌꯥꯔꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯅꯪꯅ ꯗꯤꯜꯂꯤꯗ ꯅꯪꯅ ꯀꯜꯀꯇꯥꯗ ꯂꯩꯕꯒꯤ ꯈꯨꯠꯂꯩꯗꯨꯗꯤ ꯁꯤꯗ ꯂꯩꯔꯅꯣ ꯍꯥꯏꯕ ꯅꯌꯨꯝꯗꯒꯤꯅ ꯐꯤ ꯇꯥꯏꯝ ꯄꯨꯁꯤꯜꯂ ꯂꯥꯛꯑꯦ ꯃꯤ ꯃꯥꯡꯗ ꯐꯣꯇꯣ ꯅꯝꯕ ꯂꯝ ꯀꯣꯏ ꯃꯥ ꯍꯥꯏꯅꯦ ꯂꯝ ꯀꯣꯏ ꯆꯠꯂꯒ ꯐꯣꯇꯣ ꯅꯝꯕꯗꯣ ꯐꯣꯇꯣ ꯗ꯭ꯔꯦꯁꯁꯨ ꯁꯤꯟꯗꯕꯤꯗ ꯅꯝ ꯂꯩꯔꯦ ꯃꯤ ꯅꯣꯛꯅꯔꯅꯤ ꯑꯩꯗꯤ ꯅꯍꯥꯟꯗꯩ ꯗ꯭ꯔꯦꯁꯁꯦ ꯁꯤꯟꯗꯦ ꯁꯨꯗꯪ ꯁꯨꯍꯜꯂꯦ ꯕꯦꯛ ꯀꯌꯥꯝ ꯌꯣꯜꯂꯤꯀꯣ ꯀꯣꯄꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤꯀꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯔꯛꯑꯅꯤ ꯐꯖꯕ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤꯀꯣ ꯑꯣ ꯏꯕꯨꯡꯉꯣ ꯁꯥꯟꯅꯔꯁꯤ ꯄꯨꯅꯕ ꯋꯦꯠ ꯍꯦꯟꯕꯒꯤ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯍꯤꯟꯗꯤ ꯏꯁꯩ ꯉꯥꯛꯇ ꯊꯥꯗꯩꯁꯤꯗ ꯅꯦꯄꯥꯂꯤ ꯉꯥꯛꯇꯅꯦ ꯑꯌꯥꯝꯕꯁꯤ ꯐꯝꯃꯤꯁꯦ ꯕꯔꯃꯥꯗꯩ ꯂꯥꯛꯄ ꯅꯦꯄꯥꯜꯗꯩ ꯂꯥꯛꯄ ꯑꯗꯣ ꯁꯤꯗ ꯄꯣꯛꯄꯁꯨ ꯑꯌꯥꯝꯕ ꯅꯦꯄꯥꯂꯤꯒꯨꯝꯕ ꯉꯥꯛꯇ ꯐꯝꯃꯦ ꯁꯤꯒꯤ ꯏꯟꯗꯤꯔꯥ ꯃꯥꯔꯀꯦꯠꯁꯤꯗ ꯃꯌꯥꯝ ꯅꯨꯄꯤꯁꯦ ꯁꯤꯗ 이차는 피부보면 아이는 ngawre. 마다 말이지 겜타 하라고 얘기 했잖아요. 누가 받아야 선물. 시주 퍼제 시대 한번 이지 퍼제. 아니 퍼제시. 아이 해본 건데. 한번 주도 퍼제. Happy birthday. ꯄꯣꯠꯇꯤ ꯍꯣꯡꯉꯦ ꯍꯥꯏꯁꯤꯗ ꯑꯗ ꯇꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯇꯥꯡꯉꯤꯁꯤꯅ ꯄꯣꯠ ꯇꯣꯉꯥꯟꯕ ꯄꯣꯠꯇ ꯇꯥꯡꯖꯕꯩ ꯋꯥꯅꯤꯀꯣ ꯏꯟꯗꯤꯔꯥ ꯃꯥꯔꯀꯦꯠꯁꯦ ꯕꯦꯡꯀꯣꯛꯇ ꯄꯣꯠ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯆꯠꯄ ꯌꯥꯏ ꯍꯥꯏꯕꯅꯤ 50 baht 50 tangkhai khenare lao chalo ai đây rồi nó này tu lao tu yeng lao tu đây rồi bà matam mang là nó ngarang itu sudah lah itu khillaga lah itu yang kaya dah sama 254 가자예 가자들어 luhong sapa gari share cuisine ji darkar ai kwa gari asat pin how much 100 mai chưa sao này lấy rồi ai gi lấy hai rồi fashion nang suma pam ra suma si se phada sai to akupa suma la this 100 atau ni and ring sim 100 yeah 100 atau ni si rồi đúng không lâu anh sẽ tập hay dễ lì rồi sao chưa có cái này ping nó phải gì ping kỹ mai mông nó phải gì nó bên nó trên chỉ khăn luôn ai show you đấy quốc thì cứ khang đi ai khô 인디아는 지금 이제 팡이야. 빨리 찌찌 나와 주자. 오케이. bên nó trên chỉ khăn luôn matam Bay soft ke bien. matam queen na sang lâu nó lấy rồi ta lấy rồi battery battery khép anh đi đông ọc on môi 오직 tàu cái rồi con môi gì môi xe cái này nè 오직 재미로 커피로 하이베어를 봐 론제 팟 빵ang na ba ado kana mo thokani kuine sanaraga na ro imo thani mai do tara ka de ba na ta de lên đi lại đông ọc ngai ko cái đi chế mình ngai ko
दुकान खुफमसे चाइनादगा फमबदो अदुमाय फमिको मोय चाइनादा फमदना पोट मन हंथरकेको इंदिरा प्लाजा हाइदिनिको छ साउदी सकेको सिसिदो इंदिरा प्लाजा है 很少，其实。